ꯌꯥꯎꯔꯝꯒꯗꯔꯥ ꯅꯪꯗꯤ ꯅꯨꯡꯒꯤ ꯃꯨꯔꯇꯤꯅꯤ ꯅꯨꯡꯒꯤ ꯊꯃꯣꯏ ꯄꯥꯟꯕꯤꯅꯤ ꯅꯍꯥꯛꯅ ꯊꯃꯣꯏ ꯄꯥꯟꯕꯤ ꯑꯣꯏꯔꯝꯂꯕ ꯃꯤꯅꯨꯡꯁꯤ ꯈꯪꯕꯤ ꯑꯃ ꯑꯣꯏꯔꯝꯂꯕ ꯅꯍꯥꯛꯅ ꯊꯃꯣꯏ ꯄꯥꯟꯕꯤ ꯑꯣꯏꯔꯝꯂꯕ ꯃꯤꯅꯨꯡꯁꯤ ꯈꯪꯕꯤ ꯑꯃ ꯑꯣꯏꯔꯝꯂꯕ ꯑꯁꯨꯛ ꯋꯥꯖꯔꯝꯂꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯨꯛ ꯋꯥꯖꯔꯝꯂꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯤꯀꯨꯝꯃꯠꯇꯁꯨ ꯅꯣꯛꯆꯔꯝꯒꯅꯤ ꯃꯤꯀꯨꯝꯃꯠꯇꯁꯨ ꯅꯣꯛꯆꯔꯝꯒꯅꯤ ꯅꯨꯡꯁꯤꯕꯩꯗꯃꯛ ꯋꯥꯖꯔꯝꯂꯣꯏ ꯅꯨꯡꯁꯤꯕꯩꯗꯃꯛ ꯀꯞꯆꯔꯝꯂꯣꯏ ꯑꯗꯨꯛꯂꯨꯅ ꯅꯪꯉꯩ ꯍꯥꯏꯅꯈꯤꯕ ꯄꯨꯟꯁꯤꯒꯤ ꯂꯨꯔꯕ ꯋꯥꯐꯝꯗꯨꯕꯨ ꯑꯗꯨꯛꯂꯨꯅ ꯅꯪꯉꯩ ꯍꯥꯏꯅꯈꯤꯕ ꯄꯨꯟꯁꯤꯒꯤ ꯂꯨꯔꯕ ꯋꯥꯐꯝꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯥꯏꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯥꯏꯍꯜꯂꯤꯕ ꯊꯃꯣꯏ ꯄꯥꯟꯗꯦꯕꯨ ꯇꯥꯛꯂꯝꯂꯤꯕꯔꯥ ꯊꯃꯣꯏ ꯄꯥꯟꯗꯦꯕꯨ ꯇꯥꯛꯂꯝꯂꯤꯕꯔꯥ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯧꯅꯁꯥꯔꯥ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯧꯅꯁꯥꯔꯥ ꯅꯪꯗꯤ ꯅꯨꯡꯒꯤ ꯃꯨꯔꯇꯤꯅꯤ ꯅꯨꯡꯒꯤ ꯊꯃꯣꯏ ꯄꯥꯟꯕꯤꯅꯤ ꯅꯨꯡꯒꯤ ꯃꯨꯔꯇꯤꯅꯕꯨ ꯅꯨꯡꯁꯤ ꯈꯪꯕ ꯍꯧꯅꯕꯔꯥ ꯅꯨꯡꯒꯤ ꯊꯃꯣꯏꯗꯕꯨ ꯃꯤꯅꯨꯡꯁꯤꯒꯤ ꯌꯦꯔꯤ ꯌꯥꯎꯔꯝꯒꯗꯔꯥ ꯅꯪꯗꯤ ꯅꯨꯡꯒꯤ ꯃꯨꯔꯇꯤꯅꯤ ꯅꯨꯡꯒꯤ ꯊꯃꯣꯏ ꯄꯥꯟꯕꯤꯅꯤ ꯊꯥꯒꯠꯆꯔꯤ check 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 ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯥꯎꯟ ꯑꯃ ꯆꯠꯂꯝꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ
ngasi live lengsin biriba madi tongan ba platform singda midang tabiriba pumnamak taram nokchari ngasi wahong radio madi elite tv da diamond tv amadi icecom da diamond tv channel jeng biriba SKTV amadi Facebook live YouTube live amadi kusam radio online radio tabiriba yengbiriba pumnamak puthagat pa phongdokchari taram nokchari Kunza mayum yurin ba maitay arun maitay taram nokchari che lata yengkhom ima lata yengkhom taram nokchari ise somobla samray latpam taram nokchari kaisam pusparani sige lengsin birak liba pum namak putaram nokchari ima ibemhal ningthau khong taram nokchari brajisori takel changbam nenewai khom thoibi taram nokchari iselang lenton asem taram nokchari thoromasida saruk yabirakpa ibung damendra hobam taram nokchari jalangamba samandram MD Syed Khan Gadilu Palmai Ichebe Khangembam Taram Nokchari Thagat pa Phongdokchari Mangi Yumnam Ranjita Ngangom Taram Nokchari Ibung Punsiba US Taram Nokchari Daga Ichi Prameshwari Wahengbam Kaga Samarendra Higrujam Imatumbi Machamutum Taram Nokchari Naubinong Baskar Ningombam Naurem Kabita Taram Nokchari Matangi Isai Sidi Film Dagi Mung Lokachagi Varukok Hariva Film is Dagi Lerangi Nabadi Koimuni Hariba Isai Sikudol Tamzage Len Shana Manidika Gimekta Away Kana Sarang Libeshe Kudol Tamzage Mayampunatamina say
Thagachari miyam pumnamak taram masida saruk yabiriba duga Facebook live ta laibiriba Santos Soibam taram nokchari Sabir Maibam Radhika Chan Ilangbam. Good morning Jupiter Toksum Thaudam Ranjita Devi taram nokchari Jupiter Mutlaiti ESHEI Mutlai ESHEI thajirake Juni Paul taram nokchari thamoi kay miyam yawnare hai ibung guru mayum hemba duga ibung Rabi Konthauzam taram nokchari Sonia Sorokaivam duga Lacy Lembi taram nokchari Risi Maite Abungo Singh number amta please hauzikidi isai se aikoina studio dagi khallaga thajabani sai khanbagi thauram nungtil gi pung 3 magai taba matam da thamjai adum matam chana lakpiu YouTube live streaming amadi Facebook live ta thajagani thagachari mayam pumnamak good morning Makhatar Paisai City Dinesh Sharmana Sakliba Isai Makudol Tamjagi Jingi Leirang Amagi Warini Hariba Isai Asi Mayam Pumnamakta Dedicate Tauzagi The Sathobe Jingi Leirang Amagi Warini Loibi Jingsang Apom the Sathobe Taple Jingyagi Lo Tang Sangduda Taple Jingyagi Lo Tang Sangduda ơi bu ngày hồ về chính lấy vác cái chanu ra đó chính lấy vác cái chanu ra đó
ꯃꯪꯐꯥꯎꯅꯔꯣꯏꯗꯕ आशादो पुरुना मङ्फाउनरोइदबा आशादो पुरुना वाना ngairamgani lakleroidaba aibu वाना ngairamgani lakleroidaba aibu hangla chingmai thakta madok tarak leptuna hangla chingmai thakta madok tarak leptuna yenglamgani cheptha aigi mai kai yengduna aigi mai kai yengduna Lamdagi mit gupta Jat khinu dikham ngamda Jat lamdagi mit gupta Jat khinu dikham ngamda Piroi naba mit yeng ngamda yeng hoba Piroi naba mit yeng ngamda yeng hoba Mít yang quay đây lắm rì phò Chinh mai thật tên lép tu na Mít yang quay đây lắm rì phò Chinh mai thật tên lép tu na Vì đây khôn cha hay hầu vì đồ Vì đây khôn cha hay hầu vì đồ Vì đây khôn cha hay hầu vì đồ Chinh lấy rang amagi warini lối bi chinh sáng ôm đời sát thâu bi chinh lấy rang amagi warini lối bi chinh sáng ôm đời sát thâu bi tháp lệ chinh nhagi lâu tăng sáng đura tháp lệ chinh nhagi lâu tăng sáng đura ấy bu ngày hầu về chinh lấy vác kít chanurado 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 Thagachari me ampum namak asigi Facebook live talai biriba Sonia Sorokaibam Leslembi Bungurumayum Hemba Inama Loidang Lorembam Taram Nokcheri Kumar Jilai Sham Kuman Busu Taram Nokcheri Abungo Singh Thagachari me ampum namak duga Wahong radio tabiriba madi YouTube live streaming dalai biriba pumna makpusu taram nokchari guidel liu palmai sabir maibam rajumud ranjumudum duga ibong Gurdip Singh manda ilangbam isai yamna fazai habirak pathagachari Alfias good morning kaka Samrendra Haigruzam taram nokchari meam pumna mak kelbilai shram Norjit Kuman good morning Hema Suraisham Taram Nokchari Thagachari Myam Pum Namak Malati Singh Makatarakpa Isai Mukudal Damzagi Sangsi Chang Hariva Films Dagi Razu No Ngamadi Rosimina Anipuna Sakminariba Isai Tampasna Arki Megda Jiten Kaidamna Sarang Liba Isai Kudal Damzagi Taminasi
sugatanu nang paithokinu nang leisabi pakhangin sinabay warini sanggol lukoi tiek na bagi luhong bagi matang migi warida kana na bada miwangang na ba matamanghan ba kanaga luhong daw riba migi damaka ay koy na kanbi daw riba sao kinune nang tapta khone nang sugatanu nang paithokinu nang taptako amukta saukinu momo noknaku se taptako amukta saukinu momo noklaku maram khangda hekta no payabara aibu angaw bitahan ge hay bara maram khangda hekta no payabara aibu angaw bitahan ge hay bara laisari ngai adu isaulang labadi mau oiraga gamdau ni nangdi saukinu ne nang tapta khone nang sugatanu nang paithokinu nang pakhang ariba na haki hana khannasi hey pakhang ariba na haki hana khannasi aigidi thawai leijare khanarubagi mathau tadare aigidi thawai leijare khanarubagi mathau tadare kanano mahaka masag maming tago ay bukoy daw siya buthalagkanu saukinu ne nang tapta khone nang sugatanu nang paithokinu nang leisabi pakhangin sinabay warini sanggol lukoi tiek na bagi luhong bagi matangi migi warida kana na bada miwangang na ba matamanghan ba kanaga luhong daw riba migi damaka ay koy na kanbi daw riba saukinu ne nang tapta khone nang sugatanu nang paithokinu nang Thagchari miyam pumnamak thoramasida saruk yabiriba pumnamak pu taram nokchari Thagchari miyam pumnamak Julisha taram nokchari Imai bemol ningthokong manda ilangbam makha tarakpa isai sidi ariba matam shaidagi mulokachagi isai asi Songtham Kamalana sakliba Bijenta Kumar Sharma gi mayekta sakliba isai ni khudol tamjagi Angang sanga sidina khoida ite wari amali getete Angang sanga sidina khoida ite wari amali getete munna tau langanuko nungai bawari ni kita thongmai gi wari ni moi thap nai ngai wari ni wari sibu tarabra na khwa tadi se adu dili re taro ko Mathai thaina hanubi amma chahi mar phusurabi amma khulgi tidai dalai bayum tumnau na yum thakup bayum yum jau amagi manungda madom shura char lairami naitum yum jau amagi manungda madom shura char lairami naitum
हनुबी अदो कल्ली थबक कना लेते मागी दमक मशाना तांजई मशाना ताजई लेमना पाना ओ इहिंबा मुन्ना ताओ लांगो वारीनी इता थाउमैगी वारीनी मोइथाप नाइरिङै वारीनी हनुबी अदो इना खुली हाइनै ngangnai leikaina masal marok maral mathum thoina wate nungaina pali maukhangdi kole adubu kejai iru jara haibi taibini maukhangdi kole adubu kejai iru jara haibi taibini adudaidi huranba ma laedo huranba laaba ise huranba lakle numidang ama makhung wangna thangna huranba lakle numidang ama makhung wangna thangna koiru yengna jangsi lakle sangol tamna Chandi hugi lakpa sidi amatabu laitena sidi ashi khanna changlakle amu mamang thongda namduna yengle mamang thongdi lolena sidi maning thongda changlage aidi maning thongda namduna yengle maning thong sulon sinkiramle kadai changsige khanna huranba amu thorakle tanna haklanga panana nakung thamle hanubi ado tumbara tare moithap naibai makhol tare hojik phauba tumdrina sidi noma lake ngasidi chatlage ashi khanna nungaita hankhari tumina huranba ado ashi khanna nungaita hankhari tumina huranba ado mathang humni chanbadani angangsa huranba do amula edo huranba amula abaise ngasidi nganta changlage khalle hanubi tumba ngairage ningle ngasidi nganta changlage khalle hanubi tumba ngairage ningle hanubi udringa yengduna tanja imungda changlaga kangkhada lumle hanubi udringa yengduna tanja imungda changlaga kangkhada lumle khongjum haidoke hanubi thoki khongjum haidoke hanubi thoki khudeng paiduna mapal thoki chairak asida thaumai marumda huranba ado thukchile masha munna tau langanuko nungaiba warini ita thaumai warini moithap nairingai warini hanubi ado changlakle khudeng thamle tapna moithap naiba hore hanubi changlakle khudeng thamle tapna moithap naiba hore adudaidi angangsa thangmai marumda ngasagi huranba ma lotlido hanubina uredo adudai kamdaure ise ngai hak asum moithap naire karam tausige hanubi khalle ngai hak asum moithap naire karam tausige hanubi khalle kana leite matum tangai je aduna lausi haire suki je kana leite matum tangai je aduna lausi haire suki je ngai hak asum budhi taure huranba phanaba lausing taure ngai hak asum budhi taure huranba phanaba lausing taure hanubi tapna kaure I thaumai ita thaumai karino aigi thaumai sibu ngasidi khumaktriba sibu karino aigi thaumai sibu ngasidi khumaktriba sibu magi thaumai si nutigi khumale ngasidi ai ha khumlage hekta ita thaumai how khon chaumali how wari amalige ita hanubi amagi yumda nongma huranba ama changla boire hanubi aduna kina yumthangnaba tananaba makhul yamna hauna laure laikai huranba tangle asumna wari lisina duna laikai tanaba laura duna mayam changduna huranba phaki nungai tara wari sibo hanubi do singdara do lausingna samu phabani khangu nakoi su lausing singba tamu
Thagachari miyam pumnamak tharam asida saruk yabiriba pumnamak pusu taram nokchari. Mathangda amuk laukhachagadoriba film asi Jinglin Sanahariba films dagi mung laukachage nauna lengsin birakliba pumnamak pusu taram nokchari Amita Laishram taram nokchari Ima Bimola konsam thaibe mathokjom taram nokchari Brajesuri Takhil Changbam Ranjita Ngangom Facebook page chalai biriba pumnamak pusu taram nokchari nauna lengsin birakliba Makatarakba isai laukachage Isai asi Singlin Sana film dagi si drama di Sorry Shenjam Anipuna sakminariba isai Biskup Laishram gi mayekta Sorry Shenjam na sirang liba isai kudol tamjagi Mamalyam la punsi se sana potni kanganu Mamalyam la punsi se sana potni kanganu Asaw paray handoglo nung si pao dam lagay Tamoy na ko'y dadaba sunong si binang tani Bukning na pamjaba supamo binang tani Tamoy na ko'y dadaba sunong si binang tani Bukning na pamjaba supamo binang tani Ningon oi bimapokshi kai thibi oi rabashu Nungshiba nangi bayat kalaba chaitena Ningon oi bimapokshi kai thibi oi rabashu Nungshiba nangi bayat kalaba chaitena Tamoy ki thanjana tada hanjin hanjin yai bata Makhare tamkhare ningon egi kai ba Tamoy ki thanjana tada hanjin hanjin yai bata Makhare tamkhare ningon egi kai ba Nung si kai dong pampang dana Ko'y na pa'y luba Lamang narajig na ibu Nang gita mo'y laykola Nung si pida bibiba Ko'y nalaman siyang Yening thana lakpada Nung sipaw jay purakli Malang nanggi sahunda Thamoy ithak haurakli Nung silay siya tamlakli Jinbiyo ay bunapada Tamoy githanjana tada hanjin hanjin yai bata Makhare tamkhare ningo egi kai ba Tamoy githanjana tada hanjin hanjin yai bata Makhare tamkhare ningo egi kai ba Now we go Fajiko Ning tiko nung si binang gimay tong say Lâu nóc trao ba khói mà cùng Nóc xịt chỉ rồi đi tàu bên nước có Now we go
sunungsibi ng himay dongsay Lao ng chao ba khói mưa cùng nước xích chỉ đôi đi thâu bị nước con Pen man nói đây Yang likat pen đây Karigid no ay na sunungsiri ba Mission hay ba nang kinag yan na Irak na halerok sa ipata Fajaba kaya nakalaba maling pampaksida Inmin na siyang nang ay kaya nagamsipon si Chupa Fajaba kaya nakalaba maling pampaksida Inmin na siyang ay kaya nagamsipon si Chupa Mamalayam na pansise Sana po't ni kaluba Mamalayam na pansise Sana po't ni kaluba Apang di ay girali Nuksipaw tamlage Tamoy na ko'y nabasunong siba ng tanin Bukning na pamjama sa pamo ba ng tanin Tamoy na ko'y najama sunong siba ng tanin Bukning na pamjama sa pamo ba ng tanin Thagachari myam punamak makatarakpa ama ishai matang lokachagi film Dr. Yaima hariba films dagi Wainam Swami Kumar na sagliba RK Jitin gi mayekta G Surchandra Saramana sairang liba hisai kudol tamjagi taminase Nairamu aibu nangna yeng lage gan ngai dala ke nangi jago yeng lage nungsi khudal tam lage nungsi khudal tam lage shunghat hai bi shatam do yeng lage shunghat hai bi mai thong do yeng lage gan ngai dala ke nangi jago yeng lage ngai dala ke nangi jago yeng lage Shoi pi jol chetuna nata singa loina na kungi kunjinda nairamo hầu từ khom bấm điểm càng thâu càng điểmประเทศแต่เขากับปีดูที่น้อยก็ไม่หอดกังนี่เตรียมนะมักตงGanu mai thong do momon amuk lamu mai thong do momon amuk lamu gan ngai dala ke nangi jado yeng lage gan ngai dala ke nangi jado yeng lage
ꯃꯥꯒꯤ ꯍꯔꯥꯎꯕ ꯑꯃꯗ ꯅꯪꯅ ꯐꯤ ꯍꯥꯏꯔꯤꯉꯩ ꯈꯨꯟꯒꯤ ꯄꯥꯈꯪ ꯀꯅꯥꯅ ꯅꯅꯥꯛꯇ ꯈꯪꯍꯧꯗ ꯐꯝꯂꯛꯂꯕꯗ 이만다 낭나 이까야도나 하이만다 낭나 이까야도나 룩타키바 나타우도 까웅함데 가나이다 라케 낭기 자도 잉라게 가나이다 라케 낭기 자도 잉라게 नुंसीखुदा तंग लगे नुंसीखुदा तंग लगे शुमहर हई भी शक्तम दो ये लगे शुमहर हई भी माइथुम दो ये लगे गान आई डाला के नंगी जगो ये लगे गान आई डाला के नंगी जगो ये लगे नंगी जागो येंग लगे नंगी जागो येंग लगे थागचरी म्याम पुनमक नौना लेंसन बिरकलिबा सिंह पाखंग अरिबा समजित साबम ताराम नोकचरी नेने मेनौ ना मैराकपम इंदु ओइनाम इबुंग निमाय मैतै ताराम नोकचरी इचेवे खांगेंबम इबुंग हेरोजित पुखरमबम अरोइबै सै कुदोल तमजगे Dana NP aduga Wangrai Chok Ningthauza Taram Nokchari Aroiba Isaisi Tamoyai gi Ibecha Hariba Films dagi Rebecca na sakliba Khaidem Imogi Mayekta Sorry Senzamna Serang liba ESHEI Yam nungsiye yeah
Thachari miyam pumnamak ibung doba Khuraizam duga nongna lengsin birikliba sangita sapam taram nokjari ngasigi aroi baisai miyam da kudol tamjakre sigi YouTube live streaming da laibiriba madi Facebook page Kusam radio online radio da tabiriba pumnamak thagatwa phongdok sari na shaha duga damangal good morning Samuel taram nokjari thank you Tagachari ngasigi tongan ba platform sing da mideng tabiriba pumnamak makha tarak pa thoram da amok nungti phone liba pause sing da gi loktok saba maroi ba pau mayam puna taminasi amuk ka hanna mayam pumnamak punermla thangjamna khramjari Sri Sri Gaurachandrai Namaha Purbashramda Aikoi Khwaigi Irakta Tilamba Sri Thangjam Zor Singana Magi Nungsijaraba Imung Manung Amadi Marup Mapang Khwai Pumnamakpu Thadok Lamlaga Haukiba Tang Manga Tha Nipan English Singani Kungamari Thawangi Nong Mapanba Ningthokaba Numitta Sri Gurugi Kripadagi Base Olaga Jamuna Dasa Jamuna Manjuri Haiba Nam Phangjaraduna Vrindavan Prapti Oikre Lakliba tang tara thanipan English singani kungamari Thawan gi taruk nipan ba thangjanumita asi chanjai lokhacharaga lakliba tang taraga nipan thanipan English singani kungamari Thawan gi tarahumdoini taramari nipan ba nomaijing numita sarada din thogle numit asida laikhidrabagi atma santi gidamak prem basta khradang harinam sankritan galoinana Sri Sri Gaurachandra Mahaprabhu gi charanda kachagadori upalakhya asida Brahman Vaishnav ahal laman marup mapang amadi isesal singna matam chana lengbirakduna nam sarban tawbiranaba patrana nimantran kachari patrana nimantran kachabagi aparada khibik ngakpigani sarada asi ayuk taloshin jagani ayuk pung nipan bekatpa ayuk pung mapal sankritan hauba ayuk pung 13 makhai leikatpa khanghan jariba Srimati Thangjam Khomai Devi mabok Sri Thangjam Santa Singh mapa Srimati Thangjam Ongbi Thoithoi Devi mama Srimati Thangjam Ongbi Manorama Devi Sradhamini Salungpham Kangyambem Mayai Laikai Hangdukchari Ayush Healing Point Armani Building Pakhang Lapam Pareng Kaksing Khunjai Lekai Mafam asida Ayush ki laing bagi khudong saba phangbiragani loinana makhal khudimaki therapy tobagi khudong saba su phangbigani therapy makhal singadudi homeopathic consultation yoga and naturopathic consultation Ayush medicine acupuncture massage therapy yoga therapy steam bath ultrasound therapy interferential therapy infrared therapy vibromassage back therapy weight loss therapy asina sima makhal kaya gi therapy sing phangbigan loinana liver gi anaba amadi kidney da nung leiba amadi tonsillitis skin gi problem loinana nupi gi anaba sing amadi anxiety stress tumba yadaba sina singba sigi lahing gi khudong saba pijari masi khaktana tana allergic oiba gout leiba heart amadi masigi mari leinaba leina sing diabetes amadi haksang gi weight hengatpa tonga tonga balena kaya gi maram dasu tanabibe yagani Ningtokaba numitagi na thangja numit ki ayuk pung 8 dagi na pung 2 fauba loinana nomaiji numit ayuk pung 9 dagi na nungthil pung 3 faubagi Dr. Unabi bagi khudong saba phangbigan akopa marol gi dama 8413935890 loinana 6009968145 Ayush Healing Point Cure with Care Armani Building Pakhang Lapam Paring Kaksing Khunjai Lekai